कोविड गाइडलाइन सेप्टेम्बर 13 फाउब सांगदोखरे लैबाक असि स्टेट खरद कोविड-19 लाइचना नाबा मी मसिंग हेंगलगलिबा फिबम असि येंगलगा मिनिस्ट्री ऑफ होम अफेयर्स MHA ना ngasi thangja numitagi hojik chanariba corona virus pandemic ki kanglon sing containment guidelines sing September 13 fauba makata na sangdokhan khre ministry asina state sing dasu lakli baharau kumai manungda mi pulhandana bathabak paikhan ba khangan khre Ministry of Home Affairs ki anoba COVID guideline da state sing da COVID-19 ki layong mga test track treat vaccination aduga COVID appropriate behavior ngaknaba makata na akan ba mijeng changna ba khangal le pandemic ki phibam ase national level da de hojik phibam phana laidai state kharage mafam khara da sandok pasi yenglaga lumna lawduna laksinna bahona bani haina home secretary Ajay Vala na warol amad haide Manipur ki chingmi miyam ki hingnabagi thak wangkhat hanaba Chief Minister N Biren taksin khray Manipur chingi lamdam sing chawkhat hanaba madi chingi miyam ki hingbagi thak hena wangkhat hanaba thavak thoram sing paikhat pinaba Chief Minister N Biren na hojik Manipur khongchatta Imphal da lariba Tribal Affairs ki Union State Minister oina thopuriba Renuka Sinha da taksin khray Wafam ase ngarang Chief Minister ki Secretariat Office ta Union Minister of State Renuka Sinha ga punna phamina duna wari sanaba matamda Chief Minister na phongdokibane CMN Biren Union Minister gi mafam da Manipur gi chingi lamdam da infrastructure sing ningthina semgatuna chingmi miyam gi hingnabagi thak hena wangkhat hanaba thabak paikhatna ba haijake loina na chingi lamdam da Tribal Affairs ki makhada kari karam bachako thorang gi thabak sing paikhat pa yaba thabak sing paikhatuna chingmi singi senthum gi phibam phagat hanaba su taksin ki Union Minister Renuka Sinha na Chief Minister na thamlagliba wafam sing adu taraba matungda Manipur gi chingi lamdam sing chawkhonaba honaba da pangba yaba mateng pangani loina na Manipur gi tribal miyam gi hingnabagi thak wangkhat hanaba mahakna pairiba Tribal Affairs ki maikai dagi honaba kaya honagani haibagi thajaba kaya su pi khi hairi Naga nupi kharana Assam Rifles ta rakhi punkhiba yaning de handak ta pangthokiba Rakha Bandhan gi thoramda Dimapur amadi Tamenglong da Naga nupi kharana Assam Rifles ki personnel sing da rakhi punkibagi thawong adu wahang hangningai oi amade thamoi songna yaningde haina Naga Murders Association ki thadorok pacherol amana haide cherol asina hai afasfa gi marumda Naga phurup ki nupi sing ot naiduna nupi oibigi ikai khumnaba mangan bikhiba molest tauba khunja kaya minungsi leitana hathiba dugumba Armed Forces asida rakhi punduna harau tayamba phongdoktuna okibagi thoram asidi yamna ikai ningai ni amade phurup asigi nupi singi oina amamba numit oihoraga ne Nakal amaromda aikhoina hojik phurup asigi nupi singna crime sing amadi miyoibagi hak khongaunabagi thawong singi chapchaba wayel ngaidibane BJP political party na oirabasu mahiroi singi lupna sinbabu oirabasu thawong asidi yafam thoktaba wahang hangningai oiba thawong ne hojik phawba aikhoigi hak khongaunaba leptre Naga sing apaspagi makhada namduna thamme sanglaba matam kayadagi hauduna achumba wayel fangdana lakle victim singi imung singna achumba wayel puthokpinaba matam kayagi mamangdagi haijaduna lakhiba sing adugi achumba wayel tadri amadi wayel chathari hairi ahum suba phase ki oina MLA Radhesyamna imung ahum da lupa lising yankhai yanthokre hairok esigi MLA Dr. Thokchom Radhesyamna hairok esigi manungdagi COVID-19 na maram oiraga laikhidraba miyoi singi imung manungda sel oina lupa lising yankhai tengbang pibagi ahum suba tangkak ngasi imung ahum da lupa lising yankhai gi tengbang sel yanthokre hairok esigi COVID-19 task force na silaga hairok ta laiba MLA Radhesyam gi yumda pangthokpa nongmagi oiba COVID-19 amasung laingak na paikhat pa tongan ba scheme kaya gi matangda miyam punna wakhal taminabagi achamba thoram amada MLA Radhesyam na tengbang sel adu imung ahum adugi imung manunggi miyoi singda khusinaki ahum suba tangkak ta tengbang yanthoki basing adudi hairok part 2 khundongbam laikai dagi laikhidraba ke H Raman dagi imung manung ukhong sang dagi laikhidraba thangjam pakpi mitai ge imung manung amasung hairok part 1 dagi laikhidraba HH damyanti gi imung manung ne tengbang seladu yanthokladuna MLA Radhesyam na COVID-19 dagi aikhoi punna section minanaba wafam kaya thamkhe laichit asigi ahum subo web laktring aida aikhoi punna tika thadoktuna laichit ase maithiba piminase hairok asigi oina COVID-19 na maram oiraga laikhidraba imung singda MLA gi maikai dagi ngamjaba senpham khara mateng pangjabase sel laiduna tawjaba natte aikhoi pumnamak amatane laikhidraba miyoi aduge imung adugi awabada aikhoi punna saruk yaminari haiba aduge
वाखलों तेंबांग असी पीबने अखोई मसेल नुंसिनबा अमगा अमगा मतेंग पांगनबा हाइबा असिदगी हेनबा अतै लाइनिंग लेते हाइखि गामा एशियन MMA चैंपियनशिप मणिपुर की दिनेश नाउरेमना गोल अमदी सिल्वर मेडल फंगलै था असिगी कुनगमरीदगी कुनगनिपान फौबा किर्गिस्तान चथरक्पा गामा एशियन MMA चैंपियनशिप 2021 के केजी 53 ग्राम 400 के कांगलुप्ता मणिपुर की दिनेश नाउरेमना गोल्ड मेडल अमदी सिल्वर मेडल फंगबा ngamkhre हाइरे अहानबगी ओइना मणिपुर की दिनेश नाउरेमना केजी 53 ग्राम 400 के कांगलुप्ता मिक्स मार्शियल आर्ट्स MMA अमदी स्ट्राइकिंग मिक्स मार्शियल आर्ट स्ट्राइकिंग MMA डिसिप्लिन द सानबदा गोल्ड मेडल अमदी सिल्वर मेडल फंगखिबने अहानबगी ओइना MMA मसानादा केजी 53 ग्राम 400 की कांगलुप्ता महाकना किर्गिस्तान के मुर्जाबेक पुमाइथिबा पीदुना गोल्ड मेडल फंगबा ngamखि तुंगदा स्ट्राइकिंग MMA मसानादा महाका लंबानखिबा कजाकिस्तान के यरमखान ओरिंतायेब की मखुत माइथिदुना सिल्वर मेडल फंगखिबने महाका थारगा हौजिक फाउबा चैंपियनशिप असिदा इंडियाना गोल्ड मेडल मरी फंगबा ngamkhre कोविड SOP थुगाइबा सिंगदगे फाइन ओइना लुपा करोड़ अनि हेना खोमगतख्रे मणिपुर कोविड 19 लाइचत असि संदोरकपा हौबदगे लाइंगांगना लाइचत असिदगे ngakthoknaba semkhiba SOP थुगाइबा मियोय सिंगदगे ngarang फाउबदा पुलिसना फाइन ओइना खोमगतखिबा सेनफम असि लुपा करोड़ अनि लाख 53 लिसिंग होमपुगा निपान सुरे हाइरि पाव असिना हाइ ngarangsu मणिपुर पुलिसना कोविड 19 की SOP थुगाइबा मियोय कुनगा मापन फागतुना लुपा लिसिंग मरीगा चामगा फाइन थिहलबा मतुंगदा थादोखरे मखाताना मणिपुर पुलिसना तोंगान तोंगानबा मफमदा कोविड 19 की SOP थुगाइबा थिंगनबा ड्राइव चथगिगनी हाइरे करोड़ अहुमगा लाख निफुगे ब्राउन शुगर टैबलेट फारे IGAR साउथ के मिजंग मखादा टेक्नोपल बटालियन असम राइफल्सना लुपा करोड़ अहुमगा लाख निफुगे मान ओइगदबा ड्रग ngamkhai लाना पुथोक पुसिन तौदुना लालोन बकांगु अमगे थौरांग माइ पाखनखिद्रे AR गे तेंगोल कांगु अमना रूटीन पेट्रोलिंग तौरिंगाइदा किहोम फार्म अमगी मनाक्ता लैबा जंगल द चिंगननिंगाइ ओइबा मवोंगदा मियोय अमा लोटुना लैबा उबदगे सांगसिलुबदा नानथोक्तुना चेनबा होनबदा तेंगोल अदुगे कांगुना फाखे ngarang gi thokdok asida farba miyoy aduge masa check tawbada brown sugar gram chamri ge yankhai aduga WY tablet lising yankhai yawramba thengnaking faraba narcotics aduga drug trafficker adu Tengnopal police ta makha tana thizinanaba sinakre hairi Manipur state COVID-19 gi update ta haukiba pung kun mari gi manungda miyoy lising ani ga chamapan taret COVID-19 test tawbada miyoy chani ga humbudra ga manga COVID-19 positive confirm oirai मियोय चहुमगा कुंथ्रागा निथोइना लाइचत असिदगी फखरे मियोय मंगाना लाइचत असिदगी लैखिद्रे लाइचत असिगी एक्टिव केस हौजी लिसिंग अहुमगा चामरी कुनमरी लैदे लाइचत असिगी फगतपगी चांग चादा मरफुद्रा मंगा 10 मेक मरी सिनो यौख्रे अरोइबदा ताबिरिबा पुमनमकपु थागतचरे।